Kurumjari, ISTV Pauming Tabi Sumutaram Nokjari, and the Maroba Pau. Tara Subas that Assembly Taruk Subas Session Ginumini Webening Thami Pomlution Cray, RBI Ragunat Razan Giriporna, Manipurna Center to get Santang Lota, but that twin Akaiba Pikro, Hainachi Minister of Fondo Cray. Pau Santorong Pizari. Numinini Chupna Chatarakpa Tara Suba Manipur Assembly Taruk Subas Session Gimipam Nasilution Cray. Numinini Chata Kiba Mipamasida, Handak the Lake Hidraba House ki member of Hungimapamda, Ikaikumna Utpa, Amade, leader of the House, Chief Minister na Business Advisory Committee ge Mapal Super Report Putopagaloinana, Deputy Chief Minister Gaikangam na Tongan Report Manga Aduga, Law and Legislative Affairs Minister KS Devendrana, Report Taret House the Putoke. Amade calling attention ani yauna public interest discussion ani khanake ngasiloshin banumita opposition ki mihut Dr. I Ibon Bina Pukhalakhiba discussion on the matter of public interest haukiba September kungatareta RBI ge Governor Ragunat Rajan Luchingba mioi mangana sab committee amana Manipur asi special category status ta yaholakta aduna maram oiraga pigadaba chaitheng aduna maram oiraga mahaki oiba mityang MLA na thamki Status ta ahongba lakpasna ahanba center tagi thadarak percent chada marpudra oiraga state na tara puthoklamba do Manipur asi khara chawkhalakli ba status ta thamlakpasna Manipur gi sel thungi phibam damadi chawkhatharangi thabak ta yamna thintaba thoklagani haibagi mipaiba phongdoki Dr. Ibon Bina Makha Taraduna border fencing gi matangda amadi atai hiram kayada political parties singna pukning changna waroisin ama purakna honari adumakpu Manipur bu special category da yaholakta basna marmoiraga piga dawriba chaitheng asigi matangdadi civil society organization intellectual amadi mahiroi singi sangsan singna ngasi phawbada karigumba wafam amata phongdokpa leitri haiki Hiramasing matang the political leaders sing bureaucrat officer amadi sarkar pariba mioi sing yauna punna khanabagi matam yaure phongdoki Dr. Ibon Bina Pukalakba public interest asi paukum piraduna leader of the house minister o Ibobina Ragunat Rajana Luchingduna Puthorkiba report aduna impam oraga Manipur gi damakta center na thadarakpa tongan ba senpam singda ahongba lakani haibagi chingnaningai oide report adu hek phonglakpaga chief minister na Prime Minister, Finance Minister amadi planning officials sing the pau khangan kre loinana report aduna yumpham oiraga Manipur gi sentang thadarakpada akaiba amadi ahongba leiroi haibagi thajabasu leble haiki mana makha taraduna report adu tongan ba point tara da yumpham oiraga puthorakibani loinana Manipur na mahi masingi lamda mangjil thare amadi chapchaba chawkhatpa state ama oire haina lobudi khak yaroi haiba wafamsu mari leinaba singda khangan kre haiki adumakpu darkar leirabadi political party singa punna khana minaduna hiramasi matang da takshinabasu honagani haiba wafamsu house da thamke Amaramda Wangsing Tentha Kendragi MLA P Brojena Pukhalakhiba wahangamagi paukhumda supplement tawraduna Prithibi ki mafam amatada mai lemna thaningba lemna ising thakningba testik thining daba Manipur gumba state amata leiram loi haina chief minister na phongdoki maroina Wangsing Tentha Kendra da mayamadi isingi awaba leiri haibagi wafam phongdorakpada chief minister na mayamasung ising phangdribadu khazna thidabadagi ra haina hangba wahangda MLA Brojena su chummi haiba wafam thamki Chief Minister na makha taraduna Thobal district oina khazna yamna tonba consumer sing toliba senpha maduki tangkhai thidriba makhai di mai pidana ba khangan bagaloina na mai kotho kosin tawdana ba tax thidaba mafam sing transformer sing lokhalaga thamle haiba wafam su phongdoki Bharat ki manung da Manipur na tobacco sizinabada manga suba position da leiri housing Manipur da fashion gumna nupa nupi sing na tobacco sizinar pasi yamna laibak thibani haina DC K Radha Kumar na phongdokre Ngasi Lamphelda leba Imphal West DC ki conference hall da pangthokpa nomagi oiba district level orientation workshop da Radha Kumar wa pharmacy phungdokhibani Manipur da ahan boina pangthokliba implementation of National Tobacco Control Program workshop ase Imphal West ki district tobacco control cell CMO na sinbani workshop adu da state nodal officer Dr. Komolini Devi amadi atai maru oiba official singsu sarugyaki District Nodal Officer Dr. Bimola Kumarina workshop asigi matang da wangang laduna tobacco bu tongan ba mawong singda sizinari ba sei control tawna ba pandam da asigumba thoramasi pangthokpani Manipur da mioi kayana tobacco sizinari ba si tokna na ba isai sana wakal khanba matam yaure haike Dr. Komolini na tobacco sizinabadagi cancer laina pokpada natana chada mari fudi masiga mari laina ba laina sing haike Bharat ki manung da Mizoram na ahanba position da leiri aduga Manipur na
tobacco sizinabada manga suba position ni phongdokhi malemgi oina tobacco sizinabadagi chahida mioi million manga dasmik mari asi tobacco na cancer lungs amadi thamoi gi laina sing na hali haiki Manipur state asina tobacco sizinabada India gi manungda manga suba position lore hai aduga apoi state na tumduna le ramle ai yamna kapning wa yamna shocking hoiba yamna noaitaba na mene no meto tasena I feel that way ai mayam da harame ai ngasi dagi ai mit pange ai tobacco gi manamda ai soidana wa kilan theng na gani DC Radha Kumar na tobacco sizinabana mioi beki hakjang nahanbada natana sihali haibasi mipung khuding mak na khangna bawa famni Manipur da mari leinaba department khak natana tongan ba civil society organization sing yauna tobacco sizinadana bakhona ba yamna tangai fadre workshop asidagi phanglakpa fact finding sing asina Manipur da kari tawai ai habadu matang chai haina phungdoki smoking si ban hector smoking to we again high not the government lady go with these stands the policy is and anywhere the smoking zone kind of churuk thak ge jaga amaga than churuk thak basi yadi halaga su there is a warning that it kills it will kill you high go ke don da yana ni masab gi character duna masi phat pore hai si khangna masi control to high go gi kai no sni hena imo da loje Private tuition ki matangda desamna masigi apapata sing khangminana balam da masda leri bawaja sing akhangai sing amadi mama mapa mahiroi sing pumnamangna masa masa gi mod phongtok na ba khangalakli masigi damakta lakli ba December ki tang kungani thoida Manipuri Hindi Parishatta mifam pangthok na ba sem sabal loi haiki hauji pawi marthana tem break matungda amuka nataramna ukchari makhataba pauda social welfare department na chahi taru phawbogi manungda leiriba angang amadi chajenbi singda chana thaknaba polam sing matam chana pibangam khidabadu contractor singa sign tawna khiba matamadu loishin khiba amasung marakta tender tawna ba honaringai da khudong chadaba kharadagi pibangam khidabani haina social welfare minister AK Mirabai na phungdokre Wapamasi Kashamthong Kendra gi MLA L Ibom Chana Pukhalakhiba calling attention amagi paukhumoina minister na pikhibani MLA Ibom Chana phongdokhibada social welfare department na tongan ba central sponsor scheme kaya matam chana paikhat pangamdre angang sing amadi chajenbi sing da pigadaba machiyoba chinjak sing thama palom phangandana leire haibada natana Arnapurna scheme gi phangpham thokpa cheng sing phanghandaba amadi all age pension yenthokna ba bank account hanganba sina pensioner kharada Thing Piri Haba Pam Pondoki. Mahaki Pakumoina Minister Mirabaina, Hosik Pabuina, all as pensioner, Singi Chad Marpudradi, account Hangbalore, Masig Manung the account number Pangdribasi, Tamenglong, Amadi Bishnupur district ni Pondoki. Minister Makata Raduna Hosik Pabuina department Asina Lupak Roar, Amagalak Nifu Hena Kaitoktuna, pensioner sing the Pinana Batorang Lore, Masig Manungda, Lupak Roar, Amagalakuna, Bengta, Jama Tauduna Tamkre. Lemho riba senpham sing aduna DC amadi district social welfare officer singi joint account thamli masisu thadok na honargani haiki Amaromda Andro Kendra MLA Shyam Kumar na pukhalaki ba calling attention motion amagi paukhum piraduna health minister Punjathang Tonsing na India gi oina leiriba tongan ba council singi maruina Medical Council of India Indian Nursing Council amadi Dental Council of India da Manipur gi oina member oirakta Manipur gi oina member oiraktabasi chahi tara helakle masina tongan ba lamda phangadaba kanaba kaya phangbangamdana lakli adubo handak yamna kanna honabadagi Medical Council of India da Manipur gi nominee oina Dr. Bijoy Thare Dental Council of India da so handak chahidagi Dr. Nabachandra Thare adumapu Indian Nursing Council da di haujimaki oina member thadri haba wapam thamki Atopa discussion amada Sagolban Kendra gi MLA RK Imona Zahi Khudingi Pangthokliba calendar festival ama oina leiriba Manipur Sangai festival asi Zahi Khudingi oina pangthokadaba leirabana chap chaba lengdaba mafam amada semnaba honaningbagi wafam pukhalaki Masigi Pakumoina Chief Minister Okrami Bobina Sarkar gi Maikaidagi su Delhi da leiriba Pragati Maidan Delhi Hut amade Yumthang Naba State Nagaland gi Heritage Village leiriba asigumna Manipur gi mafam ama thamna bakana honari jab jaba mafam ama thambada sel changlakadaba amade Manipur da khundaminariba tongan ba proof singi nat amadi culture mayek seng utpa mafam ama semgadawriba sida yamna kupna khanaraga mafam chaba thiraga ningthina design tawduna semnana ba honari haba wafam phongdoki
Manipur da laiba Municipal Council Mapalgi employees sing da 6 pay chanahalu haiba dabi da all Municipal Employees and Workers Union amadi IMC Employees Union na puna khusham na duna changsilakiba wakat khongjangi manung chana Mayang Imphal Municipal Council Employees Union na makhoi gi thabak thoram sing leptuna Mayang Imphal bazar da wakat mifam chathakre Municipal astigi employee gyanen na Manipur sarkar na Municipal Employees singbu sarkar gi atai employees singa manana yengdaba si pende sarkar gi employees singum minung Ying biduna makoi da su 6 pay PBU haiki. Koi employees se awa yam mayong nare aduna Manipur sarkar na atuba matam na atopa department gi Manipur sarkar gi makha da leba department gi employees puri mangna phangnagi ba 6 pay se koi Manipur da leba municipality mapan din su phangan biu Dr. Makun Mani Mongshabana Chahi Sigi Sahitya Academy Award Phanglakpada Samaj Tengbanglup Uripok Achomlai Kaina Thagat Phongdorli Haji Power Martana Teme break amamu break matungda mukam taram cheri makhataba pauda Imphal East District Transport Officer na Koirengai da laiba BSF headquarter ki personnel sing chahi ani ki mamang dagi gari thoba tambirak padu ngasi dagi amuk makha chathakrai DTO RK Ranjit na thoram aduga mari laina na BSF personnel sing bu matau karam na gari thogani lambi da gari araktraba matam da karam basarukta hana yengani lambi chatpagi chana patham na chingba hana tambikhraba matungda license pibe yabra haibagi changyeng tawbagi thabak tha ahum khudingi pangthoktuna lakle batch amamamda personnel kungamari saru yai haike miyam nasu license lobada changing asimak pangthokadabani Imphal East District ki transport officer se staff ward pamadi leifam thokpa machak leitabaki awaba mayok naringaida officer se ki complex ta PWD gi hot mix plant ama thamjilakpadagi langba amasung manam namthiba henjilakpadagi thabak tokpham khangre haike maram sadra mama mapala kani ai sadi light vehicle ki license PBO masa tin gari thawya da ai da hai in habi PBO sini hari ki masjid ngasi di masjid learner license law takkan boy after long discussion da learner license law rakani hari ki arep ta khoi driving license ki niyom khangoi high road hawani even fugi boto bujane Praja Kayana Sarkar ki office kayada achauba mating pangtuna chawkhot palamdam ama ohensi haina All Manipur Progressive Farmers Association ki president Joy Nongmai Themna Chandel district ki manung chanba Phalgul village ta pangthok panong gi oiba farmer training program da haikre Society for Sustainable Development and Protection of Indigenous Resources amade AMPFA anina sinduna pangthokiba thoramatuta tongan ba khul kaya gi ningthosing amade khunja kayana saruya ke thoramatuta lawmi singda ningtham marumarang amade hidak kamnana ba pam yentoke resource person oina horticulture department chakpi karongi officer Brojen yauna akhang he kayana wangang ke Joy Nongmai Themna makatan haikibada law lok paloi khraba mafam sing hangduna leihandana ba tongan ba manama sing thabagi hainabi thamsi organization asina mari leina ba department singa tanaduna matam gi matungina praja kayada kanaba piduna lakle department ki officer singda mateng piduna kanaba loksi haiki adu ai kui gi thabam leina ai kui na mi gi degi tata da to chala ko voluntary support maiden sabasi ikai ngai oye ko ikai thabo akoina suba haidaba suba nungda tanba adugumma mi already ai koi leibada mapani leibada aina paisa talu puno mapanda pitokrane Hozimaro pau amona Tara Subas State Assembly ki taruk subas session gi numit nini ki oiba ningthami famlotion kre RBI gi Raghunath Rajan gi report na Manipur na center tagi senthang lokthaba thoina akaiba pikiroi haina chief minister na phongdokre hauji ki oinadi ISTV na pijaba pau matang se lojere ahenba pau singa loina na makata nang phongbigare